BJP gi leingak asi meitei khaktagi wa ngangba leingak natte idea of Manipur bu chetna thazaduna furup khudingmak nusi chana na leminana ba honari haina Chief Minister N Biren na fongdokre West Bengal gi Barasatta ngasi pangthokiba Nari Sakti Vandan Thauramda Prime Minister Narendra Modi na piba warol live streaming gi kuthangda thambal sanglenda pangthokpada Chief Minister N Biren, Social Welfare Minister H Dingo, BJP Manipur Pradesh ki luching basing amadi workers sing punna Paminaki, Taminaki, Thoramadu Wangang Laduna Chief Minister N Biren Hai, BJP Gilengakna, Meitei Pangal try fine a Kaidoglaga, Tabak Taude, Lengakasina Meitei Khaktagi, Wangangba Amadi, Tabak Taubalete, Masigi Mayek Lara Kudamdi, Ngarang Delusion Giba Assembly, Mifam da State Asida NRC Chatna Hanaba, Tankul Furupki MLA Amana. Pukhalakiba wafam Meitei Pangal Sing na punna saugatuna amatta oina yanaduna warep lokibasini Thauramga mari leinana leibaka sigi nupi oibi singidamak yaifana ba paikhatliba thabak thauram singi matangda Prime Minister na fongdokibu wafam sing Chief Minister N Biren na singthaki history da assembly da nagaga Meitei ga Pangal ga punna indigenous people sing warep lokiba thengna krabo Manipur ki puari da hantak Manipur ki tang khullamana NRC ki matang da move tori Pangal ani na support ori ni Meitei na support ori ni adu ko resolution ori ni ho khra ra ma ni hai ro ga Meitei ki kana na wangang ke koi ekoi kaino da sangai festival da akoi jati puntra mari gi ni yum sara ko tongana identity dorkan thamigo BJP sarkar na to ni kana to gi ni du